Stat ki thak da ikaikhumnaba uttuna more police ki SDPO Chongtham Anandakumargi Aroiba Mathou Mangam Pangthokkhre miara sida chennaba shing phadriba phaoba leptana combing operation chathakhigani haina Chief Minister N Biren phondokhre ngarang more ward number 7 da leiba Eastern Science School gi ground da masagi mathou pangthoktuna leiringai da kukilal hoba singna chatharakpa attack da leikidraba more police ki SDPO Chongtham Anandakumargi thawai yaudraba hakchang adu Jenims ki miral sangda ngarang dagi thamlakhibani miara sigi matang da Sam kiba JSC ga lengak ka wari sanaraba matung JSC na taliba demand sing lengak na thabak to onthokani haibagi thazaba pirakpadagi laikhidraba Anandakumargi thawai yaudraba hakchang ngasi laukibani stat ki thakta ikaikhumnaba utkhiba aduga mari lainana Chief Minister N Biren hai SDPO Chongtham Anandakumar Mathou phaba mari laiba India amadi Manipuri chakthok chaningai oiba police officer amani Lona lumlaga call blata hatkiba se langang na akan mamongda lumna lobaga loinana akan mamongda condemn tawi thodok adu thokraba matung mara leiba sing fanaba security ki apunba team amana joint operation chathari thodok adu da chenaba sing phadriba phaoba operation chathakhigani haina paumi singda phondokhi DSP Anand yamna marin leiba maribang ningba aduga Bharat Jati gi oina Manipuri wane yam chauthok chaninga ba police officer mani encountered nataba lon lummaga yamna cowardly act amagi makhada cold blooded heart khibase government na yam sathina yam serious oina lowi aikoi ngarang khudaktagi moibu aduguma cowardly terrorist sing ru phana na bidam ta khoi kanba joint combined team gi army some rifles BSF Manipur police commandos mayam ge kha punba joint operation hokre culprit sing the phadri phaoba aikoi leptana combing operation chathagini SDPO Chongtham Anandakumargi thawai yaudraba hakchang adu Jenims ki miral sangdagi puthoraklaba matung minuthong rom da lakhi JSC amading masing yamlaba miyam galoinana minuthong rom da laklaba matung Kanglagi Western Gate mamangda ngaihak pankhi mafam aduda khwairamban kaithel gi masing yamlaba kaithel fambi kyana Laikhidraba Anandakumargi mafamda laisukatuna ikaikhumnaba utkhi mafam adudagi ahanba Manipur Rifles tamna laklaba matung ahanba Manipur Rifles ki complex ta leiba Manipur Police Memorial da Chongtham Anandakumargi thawai yaudraba hakchang adu thamlaga stat ki thakta ikaikhumnaba utkhi Chief Minister N Biren luchingduna Minister MLA Singh Chief Secretary Dr Vinit Joshi Security Advisor Kuldeep Yauna Manipur Police ki makok thongpa official kyana laikhidrabagi mafamda laikatuna ikaikhumnaba utkhi tungda ahanba Manipur Rifles ki personnel singna laikhidrabagi mafamda salute biki Stat ki thakta ikaikhumnaba utlaba matung mafam adudagi laikhidrabagi pongnafam lamdam hauba marak Chongtham leikai da purakhi Kwakaitel Livestream Moirang Pural Makhada leiba Youth Development Club kam Mina Library gi Sanglen da thamlaba matung JSC amadi miyamna leisukatki tongan mafam singdagi lakpa miyoi kyana aroiba oina laikhidrabagi mafamda leisukatlaba matung lining laison gi haunabi matung inna Chongtham Anand gi aroiba Mathou Mangam Pangthokkhre JSC ki convener M Ratana phondokhibada JSC na thamba point taruk yauba wafam singadu Chief Minister N Biren thabak to onthokani haiba wafam thamlakpadagi laikhidrabagi thawai yaudraba hakchang lauraga mahaki aroiba mathou pangthokpani haina phondokhi Hojik moreda makhata na siuma thodok singse amona thoktarma makhata wa operation se makhata na dum sathabigo maramdi hoji akhoi lairiba society dare Manipur gi whole economy gi problem sida Imphal more sida khoida awawa saitheng mayam ama phangi aduna maram aduna hari singsi tobiu na hai adubu mana honorable sir CM na ngasidi hariba singsi akhoi loina ba pangthok sagani pangthokpagi ayaba insurance pibire aduga lairiba mai magi kanaba kai toba almo anamana ngasagi akhoina thamjaramba magi akhoi ngarang ji asina taliba demand singdo ngarang makhoi gi cabinet ki wafam du da makhoi loina ba cabinet du da makhoi anamana pangthok e habagi thajaba su thambire